Ngara numida wairam phone kiba pandam pau se diki maru eba pau khara khangachaраga miyam da khodo tamjike lo thogaiba sing NSA pandune action launaba Governor Ajay Kumar Balana khangani khrai Central Force ki maike digi pambaini luchingba UNLF Peace Agreement ge gura rule thogai hana Governor da paudam khrai Legal option amma oine State Police na ana yadaba thabak tawba singi mathakta National Security Act 1980 trial tawduna sahi ama phajina thambagi ayaba piriba panduna makoi ki mathakta action launaba Manipur gi Governor Ajay Kumar Balana security ki makok thongba official singda khangan khrei government ki makok thongba official amana de Hindu pause da phongdokhibada haukiba irai numita Manipur gi Governor oina wasak laukraba Hanagi Union Home Secretary Ajay Balana Chair Lauduna Imphal gi Raj Bhavan da security ki makok thongba official singalonina Manipur gi law and order amade security ki matang da pangthokhiba review mifamda law gi wangbada thabak tawbu singi mathakta State Police na NSA panduna action launabagi apamba governor na thamkhibani mifam aduda saruk yakhiba Central Reserve Police Force CRPF amasung Border Security Force BSF ki makok thongba official singi makeidi ki phongdokhibada Komjali singaniga sumna kungahumdagi November kungamapanda Union Home Ministry amasung Manipur Government aniga Peace Agreement sign tawnakiba Manipur gi khwaidagi liraba lal haruf ama oiriba pambaina luchingba UNLF na Peace Agreement gi ground rule thogaibagi thabak tawre haiba wafam thamki haidi Manipur amasung Myanmar da operate tawba lal haruf asigi Mapurom khulai kuntraga mathoga loinana lengakta changjarakibani Mifam aduna aramba lambida lamjingbiraba lamdam asigi nahasing thaba phanghanabagi wafamsingsu kupna khanaba kalonana State asida tholiba hingsagi thaudoksinga asibo thoanbani haina chingnaba sing thidoktuna makogi mathakta chapchana action launaba chu Governor Ajay Kumar Balana security ki makok thongba officer singda khangan ki haina su government ki makok thongba official aduna makhata na phongdorakli mifam aduda security advisor Kuldip Singha DGP Rajiv Singha Commissioner Home and Asak Kumar Inspector General of Assam Rifles South ki Major General Rajrup Singha Yankaitere Suba Mountain Division ki GOC Major General SS Kartikia Central Reserve Police Force CRPF ki IGP Bipul Kumar Lonana CRPF amasung Border Security Force BSF ki makok thongba officer sing saruk yakhi atoba government ki officer amana de Hindu da phongdorakpada Imphal East ki manung chamba Yangangpopi hariba ching amasung tam ani gi buffer zone oiriba mafam masida haukiba December 12 dagi ngasi phawbada yamdrabada nomaika amnabagi thaudok yankhairom thokhe Yangangpopi ga nakna leiriba Saibol Khulda leiriba Central Armed Police Force CAPF haukiba December 13 phawbagi manungda lauthokinaba Kuki Jogi Love Committee on Tribal Unity Kotu demand tawbaga lonina makhogi demand thabakto onthokte haiduna Kuki Jo miyamna Yangangpopi dagi kilometer nipu khara hena lapna leiriba Kangpopi District Headquarter da tha asigi ahumgi numidangda Kuki Jo miyamna SP amadi DC officer nong projecta na jingba sijinaduna landarakpagi thaudokta Kangpopi ki SP Manos Prabhakar aso apanangki makha tarakpa pauda Sahi suduna amadi yu thakchilaga gari thoramba sing sakmai yengdana action laugadavane Khasim Basum Sahi suduna amadi yu thakchilaga gari thoramba sing Minister MLA gi macha masu oirabasu sakmai yengdana lokhapam thokpa thabuk lokhatuna action lokhakadavane haina Transport Minister Khasim Basum na phongdokhrei Minister na wafam asing asi Imphal gi MG Binu da leiba Red Cross Society Manipur gi campus da Sarak Suraksa Jiban Raksa haiba teamda pangthokiba kuntraga taruk suba National Road Safety Manta lising aniga sumna kunga mangagi thoramda phongdokhibani mapa oiba singna sahi sudana macha masu singda gari pichinduna thawlamba matamda Minister MLA gi macha oirabasu losilaga thambiganu rule gi matung ina chapchana action lakhatlu yu thakchilaga gari thauduna traffic rule thugaiba sing lock up the thamdana action law yai haiki Manipur khakta natana India pumbada pollution thokpagi chang ase hengalakli serak asida lamdam asida ayuk nungthil naidana semdok chatoktuna makhol hauba gari macha kaya thaunariba se mari lainaba traffic police sing na yengsinse
District khudimakta second hand gari thawbagi sang noma-nomagi wangkhalakli. Ahongba mamalda phangi hadina safety oidraba second hand gari leiraga thawba asina accident thokpagi sangsu wanghalle. Masidasu natana chahi 15 kun helaba gari kaya Manipurda thawnariba asisu yengsinba mathau tare. Yu thaklaga gari thawbana accident thoknaba achabu maram ohelli. Yu thakchilaga gari thawraga accident thokpagi sang Manipurna makokta leire. Masi hantanaba mari lenaba Transport Department amadi Police Department na lakwapam thokpa thaba amadi action lakwasi haina Minister na phongdokhi. Department of Transport, Red Cross Society Manipur amadi IDTRC Manipur na sindana pangthokpa tharam aduda Transport, Veterinary and Animal Husbandry Secretary Michael Asom, Department of Transport Manipur gi Dr. Nebidita Laren Lakpam amasung Indian Red Cross Society Manipur State Branch ki Chairman Narendra Ningompam na saruyaki. Makhatarapa pauda AISGEC gi National Executive Mipamna Manipur gi irang khudakta loisingadabani haina warep laukhrei. Kolkata gi Bhupesh Babanda ngasi pangthokiba All India State Government Employees Confederation AISGEC gi National Executive Mipam pangthokibaga lonena Manipur gi irang gi matangda tunga-tungamba warepsing laukhrei. Warepsing adudi Manipurda tholiba irang asiga waroisin puraknabaga mari lenana tunga-tungamba group singi marakta political dialogue tawgnaba union government khudakta singgadabani. Irang asina maram oiraga Manipur gi miyam khudongchadaba kaya mayoknari. Miyoi kayagi punsi mangkhre yumkai kaya mangtakhre. Miyoi lising kaya lanjenaduna relief campda changjapam lauduna leire. Lengaki employee singsu masigi khudongchadaba singasi chapchana mayoknari. Maram aduna union government amadi state lengang athubada waroisin puraknaba hotnagadabani haina warepsing laukhi. Mifam adugi matangda Manipurdagi lupasigi member T.S. Anita na thadorakpa jero amana hai. Bharat ki state asida union territory khudingda employee oiriba amadi worker punamangna thengnariba khudongchadaba singi matangda kupna khanainanakhrei. Mifam aduda lupasigi president masangamdabadagi Saruk Yadabana Barab Ordinary Senior Vice President su Manipur ki President S. Ajay Kumar na preside tawki. Makhatarapa pauda Moreda yum taraga manga may chakhre ani soklay. Ngarang thangja numit ki athengbada Indo-Myanmar border gi more taungda yum taraga manga tumna may chakhre. Thawdo aduda miyoi ani na aso apanangkhre haina police ki paungna haire. Pawasina makhatana haribana Ngarang numidang pung 12 rom tabada Tengnopa District ki More Taungge Mission Bank da khangawduna may adu hawrakhibani. Maduda yum 15 dagi kunlom tumna may chakhre. Sakliba may adu Assam Rifles amasung Manipur Fire Service na kananaba hotnaramdarabadi paksana bank adu da lairamba yumsing tumna may chaklamba yai haide.